영상. 하프가 루션라게. mayam aigi video sing bi ba khuding mak thaga chari du mayam subscribe to the bell tari subscribe sung section section bi mo do mayam ga sing ja de se pork chara ge soibum ga thong ba ne am haw de ni khang amo ba de thong ni ne ado mayam cha ba hora ge wa yam ngang de bi da sis ne sa chani ni se do wa dab dab
ꯍꯥꯎꯋꯦꯒꯁꯦ ꯍꯥꯏꯕ ꯇꯜꯂꯦꯗ. ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯍꯥꯏꯃꯟꯗꯅ ꯃꯌꯥꯝꯅ ꯁꯥꯎꯅꯔꯦ. ꯑꯩꯒꯤ ꯆꯤꯟꯁꯤꯗꯤ ꯍꯦꯛꯇ ꯍꯥꯎꯕꯀꯣ. 모르고 싫어. Not doing chat. Sak. 용사까지. 저렴해 용사 과우사. 아이 뭐 자신이 면 하얗나 그냥 문배장자 짭짤 고마워 뚱닝해도 ꯃꯌꯥꯝ ꯁꯤꯂꯣꯡꯗꯗꯤ ꯌꯣꯡꯆꯥꯛ ꯐꯪꯉꯦ. ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯏꯗꯣ ꯑꯣꯛꯀ ꯁꯣꯏꯕꯨꯝꯒꯅꯤꯗꯅꯀꯣ. ꯑꯗꯣ ꯁꯣꯏꯕꯨꯝ ꯃꯅꯤꯄꯨꯔꯗ ꯐꯪꯕ ꯑꯦꯕ꯭ꯔꯤꯊꯤꯡ ꯈꯨꯗꯤꯡꯃꯛ ꯄꯥꯝ ꯇꯥꯔꯗꯤ ꯃꯌꯥꯝ ꯐꯣꯟ ꯅꯝꯕꯔ ꯑꯃ ꯍꯥꯞꯆꯔꯝꯒꯦ. ꯁꯤꯗ ꯑꯗꯨꯝ ꯃꯄꯥꯟꯗ ꯂꯩꯕꯤꯕꯈꯩꯅ ꯑꯣꯔꯗꯔ ꯇꯧꯕꯤꯔꯁꯨ ꯌꯥꯔꯦ. ꯃꯅꯤꯄꯨꯔ ꯃꯅꯨꯡꯗꯁꯨ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕꯤꯕ ꯌꯥꯏꯀꯣ. ꯍꯥꯏꯗꯤ ꯂꯩꯕ ꯆꯠꯄ ꯐꯔꯛ ꯇꯥꯔꯒꯁꯨ ꯂꯣꯏ ꯐꯪꯅꯤ. ꯃꯅꯤꯄꯨꯔꯗ ꯐꯪꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯐꯪꯒꯅꯤ. ꯆꯥꯅꯕ ꯆꯥꯛ ꯍꯦꯟꯖꯥꯡ, ꯀꯛꯆꯤꯡ ꯕꯣꯔꯥ, ꯀꯨꯞꯁꯨ, everything. ꯍꯥꯎꯔꯦ ꯉꯁꯤꯗꯤ. ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯒꯦ. ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ.